ꯑꯁ ꯍꯣꯏꯕ ꯉꯁꯤꯁꯤꯕꯨ ꯃꯤꯕꯨ ꯏꯔꯥꯛ ꯂꯥꯛꯄꯨꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟꯕꯨ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯑꯒ ꯊꯛꯀꯗꯕꯅꯤ ꯇꯧꯔꯤꯁꯤꯕꯨ ꯁꯤ ꯈꯝ ꯈꯝ ꯀꯥꯏ ꯆꯠꯂꯨꯏ ꯀꯔꯤ ꯄꯣꯠ ꯊꯤꯜꯂꯨꯕ ꯆꯦꯆꯥꯡ ꯌꯥꯎꯕ꯭ꯔꯥ ꯍꯦꯜꯃꯦꯠꯇꯤ ꯁꯤ ꯀꯩꯗꯧꯅꯕꯅꯣ ꯍꯥ ꯍꯦꯜꯃꯦꯠ ꯅꯪ ꯍꯦꯜꯃꯦꯠꯇꯤ ꯀꯥꯏꯅꯣ ꯍꯦꯜꯃꯦꯠ ꯁꯔ ꯌꯨꯝ ꯊꯝꯃꯝꯃꯦ ꯀꯥꯎꯗꯅ ꯒꯥꯔꯤꯒꯁꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯗ ꯕꯣꯅꯤꯅꯒ ꯊꯧꯕꯗ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯃꯥꯅꯤꯗ ꯁꯥꯔ ꯄꯨꯔꯥ ꯂꯩꯔꯁꯦ ꯀꯥꯏꯗꯅꯣ ꯂꯩꯔꯤꯅꯦꯕ ꯀꯌꯥ ꯄꯤ ꯂꯩꯕꯁꯦ 61 ꯅꯪ ꯑꯗꯣ ꯆꯦ ꯆꯥꯡ ꯌꯥꯎꯗ꯭ꯔꯕꯅꯤ나 ꯆꯠꯇꯧꯔꯝꯃꯣꯗ ꯌꯥꯎꯗꯤꯌꯦ ꯄꯩꯁꯥ ꯌꯥꯎꯗꯅ ꯀꯔꯤ ꯊꯥꯎꯗꯤ ꯀꯩ ꯊꯥꯎꯗꯤ ꯀꯥꯏꯗꯤ ꯊꯧꯏ ꯁꯦ ꯑꯁ ꯃꯇꯝ ꯃꯥꯡꯍꯜꯂꯅꯁꯦ ꯄꯤꯔꯝꯃꯁꯤ ꯃꯤ ꯑꯁ ꯌꯥꯝ ꯂꯥꯛꯑꯦ ꯒꯥꯔꯤ ꯌꯥꯏ ꯆꯣ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯜꯃꯦꯠ ꯎꯞꯁꯜꯂꯨꯀꯣ ꯁꯦ ꯎꯞꯁꯜ ꯆꯣ ꯉꯥꯏꯈꯣ ꯏꯁꯤꯡ ꯑꯃ ꯂꯧꯒꯦ ꯍꯣꯔꯦꯟ ꯃꯥꯔꯤꯅ ꯁꯤꯗꯤ ꯂꯧꯍꯧꯔꯦ ꯆꯣ ꯍꯣꯏꯕ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝꯗꯕ ꯂꯨꯄꯥ 200ꯗꯤ ꯈꯨꯂꯥꯡꯈꯥꯡ ꯑꯗꯣ ꯃꯁꯤꯅꯗꯤ ꯍꯣꯔꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯤ ꯊꯧꯔꯝꯒꯤꯗꯤ ꯀꯣꯟꯅꯔꯣꯏ ꯀꯥꯟꯗꯦ ꯊꯣꯏꯕ ꯑꯃ ꯂꯩ ꯁꯤ ꯅꯥꯊꯣꯛꯈꯤꯅꯤꯀꯣ ꯁꯨꯁꯜ ꯉꯥꯏꯈꯣ ꯊꯝ ꯑꯇꯩ ꯈꯤꯡ ꯀꯣ ꯊꯝ ꯆꯦꯟꯒꯦꯒ ꯇꯧꯕ ꯁꯨꯝ ꯊꯣꯛ ꯃꯨꯊꯣ ꯆꯩꯗꯕ꯭ꯔꯣ ꯀꯟꯖꯜꯂꯨ ꯁꯥꯔ ꯀꯟꯊꯠꯇꯅ ꯆꯦꯟꯒꯦꯒ ꯇꯧꯗꯅ ꯅꯪ ꯆꯦ ꯆꯥꯡ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯤ ꯁꯔ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯍꯦꯜꯃꯦꯠ ꯎꯞꯇꯦꯅꯦ ꯅꯪ ꯁꯤꯕꯒ ꯀꯤꯗ꯭ꯔꯕꯣ ꯍꯥ ꯍꯦꯜꯃꯦꯠꯇꯣ ꯌꯨꯝꯗ ꯀꯥꯎꯕ ꯀꯔꯤ ꯍꯦꯜꯃꯦꯠꯄꯨ ꯌꯨꯝꯗ ꯀꯥꯎꯅ ꯅꯣꯏ ꯊꯥꯖꯟꯗꯅ ꯃꯁꯤ ꯑꯗꯣ ꯅꯪ ꯒꯥꯔꯤ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣ ꯁꯔ ꯒꯥꯔꯤ ꯅꯝꯕꯔ ꯌꯥꯎꯗꯦ ꯀꯔꯤ ꯒꯥꯔꯤ ꯅꯝꯕꯔꯁꯨ ꯌꯥꯎꯗꯕ ꯒꯥꯔꯤ ꯅꯝꯕꯔꯁꯨ ꯌꯥꯎꯗꯕ ꯅꯪ ꯒꯥꯔꯤꯁꯦ ꯃꯥꯡꯉꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥ ꯍꯧꯖꯤꯛ ꯒꯥꯔꯤ ꯍꯨꯔꯥꯟꯕꯅ ꯋꯥꯏ ꯆꯥꯔꯀꯥꯟꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯥꯔꯤ ꯅꯝꯕꯔꯒ ꯊꯦꯠꯇꯕ ꯃꯁꯤ ꯆꯩ ꯌꯥꯝ ꯅꯤꯅꯦ ꯃꯁꯦ ꯍꯣꯏꯕ ꯃꯁꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯂꯥꯎꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯅ ꯇꯧꯀꯣ ꯐꯅꯤ ꯁꯥꯔ ꯅꯪ ꯈꯔ ꯇꯧꯔꯝꯕꯗꯣ ꯁꯔ ꯌꯥꯎꯗꯤ ꯁꯔ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯁꯥꯔ ꯃꯁꯤ ꯀꯩꯝ ꯀꯥꯟꯅꯗꯕ ꯃꯤꯅꯦ ꯃꯁꯤ ꯀꯔꯤ ꯄꯩꯁꯥꯁꯨ ꯌꯥꯎꯗꯕ ꯍꯦꯜꯃꯦꯠꯁꯨꯌꯥꯎꯗꯕ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡꯁꯨ ꯌꯥꯎꯗꯕ ꯅꯝꯕꯔ ꯄ꯭ꯂꯦꯠꯁꯨ ꯊꯦꯠꯇꯕ ꯄꯩꯁꯥꯁꯨ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯀꯣꯏ ꯆꯠꯂꯤꯕ ꯑꯗꯨꯗꯤ ꯃꯁꯤ ꯐꯃꯨꯡꯗ ꯇꯧꯍꯜꯂꯣ ꯇꯧꯁꯤꯗ ꯍꯪꯉꯣꯏ ꯆꯣꯡꯍꯜꯂꯣ ꯍꯣꯏ ꯍꯪꯉꯣꯏ ꯆꯣꯡ ꯊꯝꯃꯣ ꯁꯔ ꯑꯉꯥꯡ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯁꯨ ꯁꯔ ꯀꯔꯤ ꯑꯗꯨ ꯈꯪꯉꯒꯗꯤ ꯅꯪ ꯄꯩꯁꯥ ꯈꯔ ꯌꯥꯎꯔꯒ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯦꯜꯃꯦꯠꯁꯨ ꯎꯞꯇꯕ ꯆꯦ ꯆꯥꯡꯁꯨ ꯌꯥꯎꯗꯕ ꯑꯗꯨꯒ ꯅꯝꯕꯔ ꯄ꯭ꯂꯦꯠꯁꯨ ꯊꯦꯠꯇꯕ ꯑꯗꯨꯒꯁꯨ ꯍꯪꯉꯣꯏ ꯆꯣꯡꯕꯒꯤ ꯆꯣꯡ ꯏꯀꯥꯏꯔꯤꯕ ꯆꯨꯡ ꯑꯗꯒꯤꯅ ꯑꯃꯨꯛ ꯆꯣꯡ ꯆꯠ ꯐꯝ ꯄꯨꯂꯤꯁ ꯑꯣꯏꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯦꯅ ꯇꯧꯕ ꯌꯥꯏꯌꯦꯅ ꯇꯧꯔꯛꯄꯅꯦꯕ ꯈꯪꯅꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯕꯥꯏ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯂ ꯂꯥꯛꯀꯦꯕ The next day. ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅꯤ ꯇꯥꯔ ꯑꯃꯒ ꯍꯥꯞꯀꯠꯂꯒ
ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯂꯥꯛꯀꯦꯁꯤꯗꯤ The next morning. ꯁ꯭ꯇꯥꯔꯁꯦ ꯉꯔꯥꯡ ꯑꯃ ꯍꯥꯞꯄꯗꯩꯗꯤ ꯉꯁꯤ ꯑꯅꯤ ꯍꯥꯞꯄꯁꯤꯅ ꯔꯦꯁꯄꯦꯛ ꯍꯦꯟꯅ ꯐꯪꯕ ꯍꯦꯜꯂꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯌꯦꯡꯗꯤ 3 ꯍꯥꯞꯄꯒ ꯑꯣꯏꯅ ꯂꯥꯛꯑꯒꯦ 3 days later. Bitch. ꯁ꯭ꯇꯥꯔꯁꯦ ꯉꯔꯥꯡ 2 ꯊꯦꯠꯄꯗꯩꯗꯤ ꯉꯁꯤ 3 ꯊꯦꯠꯄꯁꯤꯅ ꯍꯦꯜꯂꯦ ꯔꯦꯁꯄꯦꯛ ꯂꯩꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯌꯦꯡꯗꯤ 3 ꯊꯦꯠꯂꯣꯏꯅꯤ Several days later. Ngasidi star 1 2 3 4 star 4 si uitardi kanam kidre kaino police level mafamda chidi ngaga nayrage ngasi aina karibsiti moi mayam daisu loi helamani aduna nayrage ngasidi sir masa masu hobuse wakadi numaiteda minadi IPS kaido joining kita koido ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯍꯪꯒꯠꯄ ꯌꯥꯔꯕꯗꯤ ꯊꯣꯏꯕ ꯑꯩꯁꯨ TSP ꯁ꯭ꯇꯥꯔ 3 ꯀꯥꯏꯗ ꯅꯞꯅꯤꯡꯂꯤꯕꯅꯤ ꯑꯦꯟꯗꯦꯗꯀꯣ ꯑꯩꯈꯣꯏꯅ ꯐꯨꯔꯨꯕ ꯑꯩꯈꯣꯏꯅ ꯂꯥꯛꯅꯔꯨꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏꯅ ꯁꯂꯥꯝ ꯀꯣꯠꯄꯁꯤ ꯂꯥꯛꯆꯩꯗ ꯊꯣꯏꯕ Hey! Ay lakpadaga salam katini. Star Marine first card. Kagedra! ꯊꯣꯏꯕ ꯃꯁꯤ ꯂꯧꯕꯨꯛꯇ ꯄꯨꯊꯣꯔꯛꯎ ꯌꯦ ꯁꯂꯥꯝ ꯀꯣꯠꯇꯕ ꯃꯁꯤ ꯑꯩ ꯇꯧꯒꯦ Hey no, Star Marine sarne. ꯁ꯭ꯇꯥꯔ ꯃꯁꯤꯡ ꯈꯪꯗꯅ ꯁ꯭ꯇꯥꯔ ꯃꯁꯤꯡ ꯈꯪꯗꯅ ꯄꯨꯂꯤꯁ ꯑꯅꯤꯕ ꯊꯣꯏꯕ ꯃꯁꯤ ꯂꯧꯕꯨꯛꯇ ꯅꯝꯖꯜꯂꯒ Sir, ay lana sir. ꯇꯧꯒꯦ Sir, matung rakuro sir. Sir, ay Sir, lana sir. 야 Landere sir. 스타र मसिंग खंगदना पुलिस होइबा Ay landere sir. Thank you sir. ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯁꯂꯥꯝ ꯀꯣꯠꯂꯤꯕꯁꯤꯗꯤ ꯄꯨꯂꯤꯁ ꯑꯁꯥꯕ ꯑꯃꯗ ꯁꯂꯥꯝ ꯀꯣꯠꯄ ꯄꯨꯔꯣ ꯂꯣꯀꯞꯇ video asina piningiba pauta adudi kaidaunungda ahenba khak pangbano ahenba pambagishu mangjaba kya ama lei haibaduni